episode asida Russia related pau khara amati atai pau khara sum share to ke ahan bata Russia amati Ukraine ke marakta chat thariba war asida khwai de choba chance amati discussion ki mata ama oire se subject of discussion si kaino hama tamta hojika US amati maki allies country means NATO hairo US led NATO hairo makhoi asina hojik Russia ki manungta BTAMCS haiba missile makhal singa se yamna strong ba amati long mafam da Pokayan ba ba du kumpa sati kro mo khong sati ga makal ki missile singni masi US na Ukraine da supply to puni amasung masi sanction to na ler bi maldi masi Russia gi manung da territory yona attack to ki aya piram de adupu handak makoina aya pi kresini adupu Russia na hai masi United States ki cabinet ta Washington dagi confirm oina masi wafam se high crab se koina lodi and confirm oiri adupu ngarang Russia ki makoi ki Minister of Foreign Affairs Maria Zakharova mahak na mention to kremaudi karigumba masina use torok pataragadi Russia manungda amasung asok apan sok pa yorok pa haibase masida Russia na khalgani maduti US amadi maki allies or NATO war asida Ukraine ki site laure amasung war asida punai khoi data silakle haiduna masigi matungda escalation yam wangani amasung Russia na huji Ukraine data attack torambase masi haidoraktuna main oinam asida puri pa singi mathakta so attack torok pa sini masina takbadi third world war ki saita lakti haina karam haikani masine ne United Nation ki junior Trump amadi Elon Musk coin haidise modi Biden administration sina third world war oi lamlaga han khidori praidra makoi gi power si lady January pauda Trump elect oire already adubu maki table the pham dringai maraksita Biden administration ki side ki achoba thabak khara Russia ki against the torom doribra Ukraine ki support thabak kaya sinram doribra hai bo afom se hoji am kanna khanna naina dun leidingai chairak sida masiki paw sima thorapani. It means Russia with Ukraine ki war ase angak pomong ta escalation oibagi chance lay karigumpa long range missiles na Russia ki manung yauna yam important or cities kya lady ports kya lady Russia ki manung da madu Ukraine da ki phamlaga button ama switch ama napat nambada madu ki missile singdon taba horak lagati yam destructive oidoriba madu argati yam chobo aram oirakliba high chance ama laire masiga loyana German ki Foreign Ministry of Foreign Affairs ki Minister Anelia Baerbock magna chobo apom so high krenga rang masina related to China the threatened people ni madi China nakhoi na Russia da weaponry supply to ripa masung asumna reporting na high modi Beijing da amati mafam kya da adugumba factories lay weaponry factories lay mouth the factories sari Russia ke makta drones amati destructive oibo weapons kya madugi weapons sing ado war asigi damakta Russia da leptana supply to silakli masi gi damakta nakhoi action nangani amasung masi consequence ama yaba mathutani lokhat pa mathutani haibo wafom ase German ki side ki China in ki bani aduna hojika west is block ama aduga som da Russia China amadi North Korea ki Iran makhoi sin block ama masigi marakta tapna clash oirak pa amadi crack chalak pa gi phibam ma lakli base masi akoina rule out to bia bana te yamna sathi ba tension ki mong da lakli hojika German gi foreign minister su rupi ni mak to khudom bi utla hairi China rom da nakoi khangani haidra amorom da Russia gi makoi foreign minister adusu foreign affairs ki minister su rupi ni mak na so haikri karikumba long range missile china shamanung da attack tor ko taragati yamna fajana roi dawri haibo phom se nupi ni hoji takai nar cha chu phom pai bis nupi ni na takai nar bis Abram da White House ki National Security Advisor Mike Waltz na wafam se mention to ki mara madudi US ki side gi hojik Ukraine da madugi opportunity ma permission ma chance ma pi khibse long range missile use to bugit makta Russia manung da masina Trump na elect oire amasung Trump na war ase karam to na loisingani haina pokhalakli ba plan sing asigi matakta ising haite boi gani Mike Waltz asin haiki bani maldi Trump na pamli maudi karama ina peace purakpagi damakta Russia ti Ukraine gi marakcha thariba amasung masida boundly mayam sina join tawraka masida sen kya chading weriba unnecessary paisa west weriba masi punama ase loisin bagi damakta Trump ki planning asida Trump to pokhalekli plan ase mai pakhaloi dawri haibo phom ase haripa Mike Waltz asina mention toki
Masin takpudi America manungdasu war ase loisiningbu pame adubu kanglop omna loisiningbu pamti masidagi asum war chatsadon leiba amati West NATO makoisin supreme oiduna leiba Russia amadi China su ji machin tungkhat iblam makoya se ji namthaba makoina power oiduna leiba amdi supreme gi famna leiba se pami habisu tagli Handak mara ase Russia amadi Ukraine gu war asida North Korea gi force Russia gi oina laksilak pasidagi mafam kya dam sarak sabem wabagi fibham oire haina tari amasung Ukraine gi shortage oirakpa weapons plus mafam kya dam makoi makhong nan thok tuna chenba amadi back chatba mathau tak laba tanja sidda masidi soitari haiduna German na yam chaupa step ko lokhat kre all control drones to Ukraine all control drones makal kya da mai kya da use to ba multi purpose drone kya da Ukraine da amuka hoji pisen gni hai kre German ase hoji yam chaupa role ni lori se Russia amadi Ukraine gi maram da su aduga somda Israel amadi Middle East ki country kya soknari se proxy kya soknari se masida German yam chaupa role lori German ase dominate oi mane Jews sing ase makoina dominate oi badona maram oi kani Ukraine su loss oi biati asom de Israel loss oi biati haiduna makoina am chaupa role lo silaglise Hojujik Russia amadi Ukraine gi forcing Kursk region sida yam sathipa waram chathari amasung yam sathina se ingle awabani warase side animak so aing patanja sida sokna bu warning asidi kamikaze drone ka use tawtona Ukraine ki main battle tanks amadi masi mayu da mai khuin chathan ki pagi pau thokli aduga yam sathipa warni aduga tha amani sig manung da tha amani si changdana kharani gi manada Kursk tagi di completely mkhoi su wipe out to bagi tamak yamna akan ba khongjang ma Russia gi side chathari adupu ngakli Ukraine gi forcing paja ngakli amasung makhoi ji ngakna bagi tamakta masi khong na khutna dinga ya ti adupu khuchulai gi tabakni mathau dari se masi gi supply su Ukraine gi side tegi Kurkstai leptani walakli yam sathipu warama papum sira hoji chathari amurom de Israel gi oina khwai gi chawba wahang ama ore se Hamas ki Mokogi chau leader ke hatun loi kre amasung Yahya Sinwar hat ki base Israel gi oina di khwaidagi chawba achievement mani adubu Hamas loi krabra hojik su loite hojik expert sing haipa plus Israel gi makoi kanglup na hairibati Hamas arise military na masida power use to loi sin be aba dum kanglup natte masi makoi bu hat laga loi gini haibati leite aduna hojik ka Hamas ki leader ka hat ki basi kana bu karino haiba question am su leirak Hamas sing asi hat kani hayang amuk thorakani aduna loi ba leite sini makhoi gi mi sing ase adum youngster sing chawkhalakli ba makai adum join to pa training lor lakpa sokna pa Israel ki mathakta Israel ki against the aduna Hamas loi blai aduna karam haina tawdori no hype wakhang ase yamna chawba maramum oiri discussion gi So Joe Biden gi U-turn amadi hana gi tawhalloi haina leramba pot ama tawhalakibra long range missile use to bagi khudong chapa Ukraine gi forcing the peak ba masi confirm pauni haina ti pom kya ta naindare Russia na de unfries Russia na de se unconfirm ni haina ti hujik pau da hairi masi gi pau se thoki ba dagi hujik jor ba billionaire sing gi macha masu forward plus Ukraine support to Ukraine pu ba kanglup sing ati masi gi wafam sita celebrate to na khare yamna party chong tawna khre mauti hadak ti war ki kumai ma anob saktam da urani haiduna mafam kya da masi gi harau ta po khre ut na khre aduka Russia manung da makhoi na phaugai na leramba se just border da makhoi ga Ukraine force ka khatna ramba se hojik ti uragani khanglagani masite ATA CMS US na provide to masigi around 300 km 400 km power da Russia gi manung de changa masibu hit to randomly choose to kadori sa masidi Ukraine supporters sing dingaw bugi aroi boy kre amasung Ukraine na wara se mathak thonglakani hai bugi asama phongduk no hoyaw kre haiduna masigi report kya mention tawdari so Russia Ukraine related huji khwaide gi chawbo phomase long range missile used to be khudong chapa Ukraine the piki basini masidagi kari oirakani haibasa masi khanna ningai oipa matang oiri